ꯅꯪꯅ ꯁꯣꯍꯣꯔ ꯑꯣꯜꯂꯦ ꯅꯣꯏꯒꯤꯅꯦ ꯀꯩꯅꯣ ꯁꯤꯇꯤ ꯑꯣꯜꯂꯦꯀꯣ ꯂꯝꯕꯤ ꯑꯅꯤꯁꯦ ꯊꯥꯏꯅꯒꯤ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ ꯁꯨꯅꯔꯤꯁꯦ ꯏꯒꯠꯂꯤ ꯌꯧ ꯃꯌꯥꯁꯦ नमदी फाजो थमोगी तिलंगा लंचा तकीसी की हौदन थारबी ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜꯗ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯩ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯝꯇꯣꯟꯒꯤ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥꯒꯤ ꯉꯥꯏ ꯈꯪꯅꯕꯁꯦ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯂꯣꯏꯁꯤꯟꯕ ꯍꯧꯔꯒꯦ ꯑꯩ ꯃꯦꯀꯞ ꯈꯔ ꯇꯧꯔꯒꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯑꯩ ꯃꯦꯀꯞ ꯈꯔ ꯈꯔ ꯇꯝꯃꯕꯅꯤꯅ ꯈꯇꯪ ꯍꯩꯔꯦ ꯄꯤꯁꯨꯝ ꯌꯦꯛꯄꯒꯁꯦ ꯈꯇꯪ ꯍꯩꯔꯦꯕꯀꯣ ꯑꯗꯨ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯗ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯕꯀோ ꯑꯗꯨꯒ ꯑꯩ ꯆꯠꯄꯒꯤ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯅ ꯂꯩꯔꯤꯅꯦꯕ ꯆꯠꯀꯅꯤ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯑꯩꯉꯣꯟꯗ ꯀꯗꯥꯏꯗ ꯄ꯭ꯔꯦꯡ ꯇꯧꯁꯜꯂꯛꯇꯅ ꯀꯣꯛꯀ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦꯕ ꯑꯗꯣ ꯑꯗꯨꯒ ꯑꯩ ꯆꯠꯂꯔꯣꯏ ꯇꯧꯔꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯌꯥꯗ꯭ꯔꯦꯕꯀꯣ ꯖꯨꯝ ꯍꯨꯛꯄ ꯂꯣꯏ ꯍꯥꯏꯔꯛꯏꯅꯤ ꯑꯩꯈꯣꯏꯗꯤ ꯃꯥꯝꯇꯣꯟꯅꯤꯅꯀꯣ ꯑꯗꯨꯗꯨꯒꯤ ꯆꯠꯂꯨꯆꯣ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯍꯣꯖꯥꯏꯒꯤ ꯅꯤꯉꯣꯜꯅꯦꯕꯀꯣ ꯑꯗꯣ ꯍꯣꯖꯥꯏꯒꯤ ꯃꯧꯅꯤ ꯂꯨꯍꯣꯡꯉꯛꯏꯁꯦ ꯑꯗꯣ ꯑꯥꯗ ꯍꯣꯖꯥꯏꯗꯕꯨꯗꯤ ꯂꯨꯍꯣꯡꯉꯛꯄꯅꯦꯕ ꯍꯣꯖꯥꯏꯗ ꯆꯠꯂꯒ ꯑꯩꯈꯣꯏꯔꯣꯝꯗꯒꯤ ꯆꯠꯂꯒ ꯍꯣꯖꯥꯏꯗ ꯂꯨꯍꯣꯡꯉꯨꯔꯒ ꯑꯗꯒꯤ ꯂꯣꯏꯅ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯥꯛꯑꯒ ꯁꯤꯗꯩꯁꯤꯒ ꯈꯨꯟꯒꯤ ꯑꯗꯨꯒ ꯃꯤ ꯃꯌꯥꯝ ꯁꯛ ꯇꯥꯛꯄ ꯁꯛ ꯈꯪꯅꯕꯒꯤ ꯑꯣꯏꯅ ꯉꯥꯏ ꯈꯪꯅꯕꯒꯨꯝꯕ ꯑꯗꯨꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯅꯦꯕꯀꯣ ꯉꯁꯤꯒꯤꯁꯦ ꯑꯗꯣ ꯆꯠꯂꯒ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯣꯖꯥꯏꯒꯤ ꯃꯧꯗꯨꯁꯨ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯪꯅꯗꯤ ꯆꯠꯂ ꯈꯪꯅꯔꯨꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯀꯦꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯕ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯉꯁꯥꯏꯅ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏꯆꯔꯥꯏꯖꯔꯁꯦ ꯈꯤꯇꯪ ꯇꯩꯁꯟꯒꯦꯀꯣ ꯃꯣꯕꯥꯏꯜ ꯌꯦꯡꯉꯒ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯃꯤꯡꯁꯦꯟ ꯌꯦꯡꯒꯦ ꯆꯠꯇ꯭ꯔꯣ ꯈꯟꯅꯕ ꯍꯧꯔꯛꯀꯅꯣ ꯊꯣꯛꯈ ꯆꯠꯂꯣ ꯅꯨꯡꯁꯤꯗꯦ ꯆꯠꯂꯔꯣꯏ ꯍꯥꯏꯗꯤ ꯆꯠꯇ꯭ꯔꯕ ꯅꯪ ꯆꯠꯂꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯃꯥꯝꯇꯣꯟꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯗꯤ ꯈꯟꯅꯕ ꯌꯥꯝ ꯍꯧꯋꯤ ꯁꯤꯡꯁꯦ ꯍꯩꯅꯗꯦ ꯃꯣꯏꯆꯔꯥꯏꯖꯔ ꯇꯩꯔꯦ ꯃꯣꯏꯆꯔꯥꯏꯖꯔ ꯇꯩꯕ ꯂꯣꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯄꯤꯁꯨꯝ ꯌꯦꯛꯑꯅꯦꯕ ꯉꯁꯥꯏꯅ ꯑꯩ ꯇꯣꯅꯔ ꯇꯩꯈ꯭ꯔꯦ ꯇꯣꯅꯔ ꯇꯩꯔꯕ ꯃꯇꯨꯡꯗ ꯁꯟꯁꯀ꯭ꯔꯤꯟ ꯇꯣꯅꯔ ꯇꯩꯔꯕ ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯩꯔꯦ ꯁꯤꯔꯝ ꯇꯩꯔꯦ ꯐꯦꯁ ꯁꯤꯔꯝ ꯇꯩꯔꯦ ꯐꯦꯁ ꯁꯤꯔꯝ ꯇꯩꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯣꯏꯆꯔꯥꯏꯖꯔ ꯇꯩꯅꯤ ꯉꯁꯤ ꯑꯩ ꯀꯩꯅꯣꯒ ꯇꯩꯗ꯭ꯔꯦ ꯀꯩꯕ ꯁꯟꯁꯀ꯭ꯔꯤꯟꯒ ꯇꯩꯗ꯭ꯔꯦ ꯉꯁꯤ ꯅꯨꯡꯁꯥꯒ ꯌꯥꯝ ꯁꯥꯗꯦꯕꯀꯣ ꯇꯟꯗꯅ ꯑꯩ ꯍꯧꯖꯤꯛ ꯄꯤꯁꯨꯝ ꯌꯦꯛꯄꯒꯤ ꯔꯦꯗꯤ ꯑꯗꯨꯒ ꯁꯤꯁꯦ ꯅꯍꯥꯟ ꯑꯣꯔꯗꯔ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯂꯥꯛꯑꯦ ꯑꯁꯤꯁꯤꯒ ꯃꯤꯛꯁ ꯇꯧꯁꯟꯒꯦ ꯃꯤꯛꯁ ꯇꯧꯔꯒꯅ ꯐꯖꯕ ꯍꯦꯜꯂꯦꯕ ꯁꯤꯅ ꯄꯥꯎꯗꯔꯅꯦ ꯑꯩ ꯑꯃꯁꯤꯅ ꯂꯤꯀ꯭ꯋꯤꯠꯅꯦꯕꯀꯣ ꯄꯥꯎꯗꯔꯒ ꯂꯤꯀ꯭ꯋꯤꯠꯀꯁꯦ ꯄꯨꯟꯁꯤꯜꯂꯒꯅ ꯐꯖꯕ ꯍꯦꯜꯂꯦꯕ ꯃꯌꯥꯝ ꯑꯩ ꯄꯤꯁꯨꯝ ꯀꯣꯛꯇ꯭ꯔꯤꯕꯀꯣ ꯑꯩ ꯄꯤꯁꯨꯝꯁꯦ ꯀꯣꯛꯇ꯭ꯔꯤ ꯀꯣꯛꯀꯗꯕ ꯏꯆꯦꯗꯣ ꯂꯩꯇꯦꯕꯀꯣ ꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈ꯭ꯔꯤꯑꯕ ꯑꯗꯣ ꯍꯌꯦꯡꯗꯤ ꯂꯥꯛꯑꯅꯤ ꯑꯗꯣ ꯍꯌꯦꯡ ꯀꯣꯛꯀꯅꯤ ꯀꯣꯛꯇꯕꯤꯗꯅꯦ ꯑꯩꯅ ꯌꯦꯛꯑꯒ ꯆꯠꯇꯣꯏꯁꯦ ꯌꯥꯝꯗꯤ ꯐꯖꯔꯔꯣꯏ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯦꯡꯁꯤꯀꯣ ꯄꯤꯁꯨꯝ ꯁꯛꯇꯥꯁꯤꯒ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯄꯤꯁꯨꯝ ꯌꯦꯛꯑꯦ ꯄꯤꯁꯨꯝꯁꯦꯅꯦ ꯀꯩꯅꯣ ꯇꯧꯔ ꯌꯦꯛꯏꯅꯦ ꯌꯥꯝ ꯄꯥꯅ ꯇꯧꯔꯒ ꯌꯦꯛꯑꯦꯕ ꯑꯩ ꯌꯥꯝ ꯍꯥꯍꯟꯗ꯭ꯔꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯁꯨ ꯅꯠꯇꯕꯅꯤꯅꯀꯣ ꯑꯩ ꯄꯤꯁꯨꯝꯁꯦ ꯀꯣꯛꯇꯕꯩꯅ ꯄꯤꯁꯨꯝꯁꯦ ꯈꯔ ꯄꯥꯛꯑꯦꯕ ꯆꯥꯎꯋꯦ ꯄꯤꯁꯨꯝꯁꯦ ꯀꯣꯛ ꯇꯥꯔꯒꯗꯤ ꯈꯔ ꯄꯤꯛꯀꯗꯕꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯒꯦꯕ ꯄꯤꯁꯨꯝꯁꯦ ꯀꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯄꯤꯁꯨꯝ ꯀꯛꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯁꯤꯗꯣ ꯀꯩꯅꯣ ꯇꯧꯕꯒꯤ ꯊꯥꯕꯒꯤ ꯍꯧꯖꯤꯛ ꯀꯟꯁꯤꯂꯔ ꯇꯩꯗꯣꯏꯅꯦ ꯃꯤꯠ ꯃꯊꯛꯇꯀꯣ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏꯅ ꯇꯩꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯕ ꯈꯣꯡꯗꯣꯡꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅꯀꯣ ꯉꯥꯏ ꯈꯪꯅꯕꯅꯤꯅ ꯌꯥꯝ ꯀꯦꯁꯟꯕꯗꯣ ꯏꯀꯥꯏꯌꯦꯕ ꯑꯩꯈꯣꯏꯗꯤ ꯃꯧꯅꯤꯅꯀꯣ ꯂꯩꯁꯥꯕꯤ ꯑꯣꯏꯔꯁꯨ ꯐꯕ ꯑꯗꯨꯗꯤ ꯀꯟꯁꯤꯂꯔ ꯍꯥꯟꯅ ꯊꯥꯔꯒ ꯑꯩꯁꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯊꯥꯒꯦ ꯇꯧꯏꯅꯦ ꯌꯥꯔꯦ ꯊꯕꯛ ꯇꯧꯔꯒꯦ ꯊꯦꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯦꯡꯉꯦ ꯍꯥꯏꯅ ꯉꯥꯡꯉꯦ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯩ ꯑꯥꯏꯁꯦꯗꯣꯁꯦ ꯌꯥꯝꯅ ꯍꯥꯟꯅ ꯊꯥꯔꯔꯣꯏꯀꯣ ꯑꯗꯨꯝ ꯂꯥꯏꯠ ꯑꯣꯏꯅ ꯊꯥꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯀꯥꯏꯀꯣ ꯃꯧꯅꯤꯅ ꯑꯩꯁꯦ ꯌꯥꯝꯅ ꯀꯦꯊꯔꯒ ꯂꯥꯏꯠ ꯀꯥꯈꯟꯒꯅꯤ ꯑꯁꯤꯗ ꯊꯥꯕ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯊꯕꯛ ꯄꯤꯔꯤꯉꯩꯗ ꯉꯁꯤꯒꯤꯁꯦ ꯌꯥꯝꯅ ꯀꯦꯁꯟꯕꯁꯨ ꯏꯀꯥꯏꯒꯨꯝ ꯇꯧꯖꯔꯤꯕ ꯑꯩꯁꯦ ꯃꯌꯥꯝꯁꯦ ꯀꯂꯔ ꯀꯔꯦꯛꯇꯔꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯊꯣꯛꯂꯛꯏꯅꯦ ꯃꯌꯥꯝ ꯀꯂꯔ ꯀꯔꯦꯛꯇꯔꯁꯦ ꯑꯩꯒꯤ ꯗꯥꯛ ꯇꯥꯕ ꯎꯔꯤꯡ ꯀꯔꯤ ꯀꯔꯥꯁꯤꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤꯀꯣ
ꯈꯪꯗꯅ ꯕꯦ ꯍꯣꯔꯦꯟ ꯁꯤꯁꯦ ꯇꯧꯁꯜꯂꯦ ꯄ꯭ꯔꯥꯏꯃꯔꯁꯤꯅ ꯗꯥꯛ ꯇꯥꯕ ꯈꯣꯠꯄ ꯃꯤꯠ ꯃꯈꯥ ꯀꯩꯀꯥꯁꯦ ꯁꯤꯒ ꯑꯗꯨꯝ ꯇꯩꯔꯅꯤꯀꯣ ꯈꯔ ꯑꯃꯨꯕ ꯂꯩꯕ ꯂꯥꯏꯕꯛ ꯀꯔꯤ ꯀꯔꯥꯒꯁꯦꯀꯣ ꯁꯤꯒꯨꯝꯕꯁꯤꯗ ꯇꯩꯗꯣꯏꯕ ꯈꯥꯝꯗꯦꯛꯄ ꯁ꯭ꯄꯣꯠ ꯇꯥꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗꯨꯗ ꯐꯥꯎꯟꯗꯦꯁꯟ ꯇꯩꯔꯅꯤꯀꯣ ꯐꯥꯎꯟꯗꯦꯁꯟꯁꯦ ꯁꯤꯒ ꯂꯧꯔꯦ ꯈꯨꯠꯇ ꯂꯧꯔꯒꯦ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯗꯣꯠ ꯗꯣꯠ ꯇꯩꯔꯒꯦ ꯗꯣꯠ ꯊꯝꯃꯒꯦꯀꯣ ꯁꯤꯒꯦꯀꯣ ꯐꯥꯎꯟꯗꯦꯁꯟ ꯑꯩꯁꯦ ꯐꯥꯎꯟꯗꯦꯁꯟ ꯇꯩꯕ ꯂꯣꯏꯔꯦ ꯌꯥꯝ ꯂꯥꯏꯠ ꯑꯣꯏꯅ ꯀꯦꯔꯤꯅꯤꯀꯣ ꯐꯥꯎꯟꯗꯦꯁꯟ ꯇꯩꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯄꯥꯎꯗꯔ ꯇꯩꯔꯦꯀꯣ ꯀꯝꯄꯦꯛ ꯑꯣꯏꯅ ꯇꯩꯔꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯑꯇꯩ ꯌꯥꯝ ꯀꯦꯔꯔꯣꯏ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯂꯤꯞꯁꯇꯤꯛ ꯊꯥꯖꯤꯜꯂꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯥꯏꯂꯥꯏꯅꯔꯁꯦ ꯑꯗꯣꯀꯣ ꯊꯦꯡꯈ꯭ꯔꯦꯕ ꯑꯩꯁꯦ ꯃꯌꯥꯝ ꯑꯥꯏꯂꯥꯏꯅꯔꯗꯣ ꯂꯤꯞꯁꯇꯤꯛ ꯊꯥꯖꯤꯜꯂꯒꯦ ꯑꯗꯨꯒ ꯂꯣꯏꯔꯦꯀꯣ ꯂꯣꯏꯔꯒ ꯆꯤꯡꯍꯜꯂꯒꯦ ꯐꯤꯔꯣꯟ ꯁꯦꯠꯄ ꯂꯣꯏꯔꯒꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀꯦꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯤꯁꯦ ꯁꯨꯝ ꯏꯟꯁꯜꯂꯦ ꯏꯆꯝ ꯆꯝꯕ ꯑꯃ ꯏꯟꯁꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯅꯛ ꯅꯛꯄꯗ ꯇꯧꯕꯅꯤꯅ ꯌꯥꯝ ꯑꯇꯥꯡꯕꯒ ꯁꯦꯠꯅꯤꯡꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯁꯤꯗ ꯂꯨꯝꯃꯒ ꯌꯦꯡꯖꯔꯤ ꯉꯁꯥꯏ ꯃꯥꯅ ꯑꯩꯕꯨ ꯊꯤ ꯍꯥꯏꯕꯗꯣ ꯌꯦꯡꯖꯔꯤꯗꯨ ꯍꯨꯔꯥꯟꯗꯅ ꯐꯖꯔꯕ ꯍꯧꯖꯤꯛꯇꯤ ꯀꯨꯝꯕ꯭ꯔꯥꯁꯦ ꯂꯩꯆꯤꯟ ꯀꯥꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯁꯨ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯩꯅ ꯍꯥꯟꯅ ꯊꯣꯛꯀꯠꯂꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯋꯥꯅꯤ ꯑꯅꯥ ꯖꯥꯜꯂꯝꯕꯅꯤ ꯈꯨꯗꯤ ꯖꯥꯜꯂꯝꯕꯅꯤ ꯐꯨꯔꯤꯁꯨ ꯖꯥꯜꯂꯝꯕꯅꯤ ꯐꯨꯔꯤꯠꯇꯨ ꯑꯗꯨ ꯅꯤꯡꯗꯣ ꯍꯥꯃꯅꯤꯗꯣ ꯑꯩ ꯍꯪꯒꯠꯂꯝꯃꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯊꯣꯛꯑꯒꯦꯕꯀꯣ ꯑꯗ ꯑꯩ ꯁꯨꯃꯥꯏꯅ ꯀꯦ ꯐꯖꯕ꯭ꯔꯥ ꯁꯝ ꯁꯨꯃꯥꯏꯅ ꯄꯨꯟꯁꯜꯂꯦ ꯁꯝ ꯊꯥꯗꯣꯛꯄꯗꯣ ꯈꯨꯜꯂꯛ ꯂꯩꯔꯛꯅꯤꯅ ꯁꯝ ꯊꯥꯗꯣꯛꯄꯁꯤ ꯑꯍꯜ ꯂꯃꯟ ꯌꯥꯝ ꯉꯥꯡꯅꯩꯕ ꯑꯗꯨꯗꯒꯤ ꯁꯝ ꯊꯥꯗꯣꯛꯇ꯭ꯔꯦ ꯄꯨꯟꯁꯜꯂꯦ ꯁꯝ ꯗꯥꯎ ꯒꯦꯠ ꯑꯝꯇ ꯍꯥꯡꯉꯣꯂꯣ ꯑꯩ ꯉꯝꯃꯔꯣꯏ ꯑꯩ ꯇꯠꯂꯝꯗꯥꯏ ꯁꯨꯃꯥꯏꯅ ꯒꯦꯠ ꯍꯥꯡꯉꯣ ꯁꯥꯊꯤ ꯁꯥꯎꯅꯤꯡ ꯅꯪ ꯎꯅꯨꯡꯁꯦ ꯁꯥꯒꯠꯄꯗ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅꯦ ꯑꯩ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯑꯗꯨꯒ ꯌꯧꯔꯒ ꯑꯗꯨꯝ ꯃꯇꯦꯛ ꯇꯥꯡꯅꯗꯤ ꯀꯥꯞꯄꯑꯣꯏꯒꯦ ꯃꯌꯥꯝ ꯀꯣ ꯃꯇꯦꯛ ꯑꯗꯨꯝ ꯈꯔ ꯀꯥꯞꯄꯛꯑꯒꯦ ꯑꯩꯈꯣꯏ ꯕꯣꯗꯤꯒꯥꯔꯗ ꯏꯟꯅꯔꯛꯏꯅꯤ ꯊꯤꯟꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯂꯝꯕꯤ ꯐꯠꯇꯕꯗꯅꯦ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯑꯩꯅ ꯀꯁꯦꯠꯆꯔꯤꯕ ꯐꯤꯁꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯒꯦꯠ ꯍꯥꯡꯒꯦ ꯇꯧꯕꯅꯤꯗ ꯑꯩ ꯐꯤꯁꯦ ꯃꯣꯠꯅꯤꯡꯗ꯭ꯔꯕ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯑꯣꯀꯦ ꯗꯥꯔꯂꯤꯡ ꯑꯣꯀꯦ ꯗꯥꯔꯂꯤꯡ ꯑꯩ ꯆꯠꯂꯦ ꯅꯪ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯝꯃꯨꯀꯣ ꯅꯪ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯤꯕ ꯇꯥ ꯇꯣꯞꯄꯣꯗ ꯊꯥꯅꯕ ꯍꯥꯏꯅ ꯇꯥ ꯇꯣꯞꯄꯣꯅ ꯎꯅꯤꯡꯉꯝꯒꯅꯤꯗꯅ ꯎꯅꯤꯡꯉꯝꯃꯣꯏꯗ꯭ꯔꯥ ꯑꯗꯨꯅꯤ ꯁꯤꯒ ꯌꯦꯡꯉꯗꯤ ꯃꯥ ꯑꯥꯗ ꯌꯦꯡꯖꯅꯕꯒꯤ ꯅꯝꯕꯤꯕꯩ ꯋꯥꯅꯤ ꯁꯤꯒ ꯅꯍꯥꯟꯋꯥꯏꯁꯦ ꯄꯨꯈ꯭ꯔꯤꯗ ꯄꯥꯊꯩꯅꯦ ꯅꯪꯕꯨꯗꯨ ꯐꯤꯁꯦ ꯄꯥꯊꯩꯅꯦ ꯁꯤꯗꯅ ꯑꯣꯀꯦ ꯀꯩꯅꯣ ꯁꯤꯗ ꯑꯩ ꯑꯉꯥꯡꯁꯤꯡꯒꯤꯅꯦ ꯑꯉꯥꯡꯁꯤꯡꯒꯤꯅꯦ ꯑꯩꯌꯥ ꯅꯨꯡꯁꯤꯕꯅ ꯀꯩꯅꯦ ꯇꯨꯝꯃꯤ ꯃꯥꯜꯂꯦ ꯚꯥꯏꯁꯦ ꯂꯩꯃꯅꯥ ꯈꯔ ꯊꯝꯖꯥꯠꯂꯣ ꯁ꯭ꯋꯥꯏꯁꯤꯒ ꯁꯤꯒ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤ ꯃꯌꯥꯝ ꯄꯥꯔꯇꯤ ꯑꯩꯈꯣꯏ ꯃꯧꯒꯤ ꯃꯅꯦꯝꯕꯣꯛ ꯑꯩꯈꯣꯏ ꯃꯁꯛ ꯐꯖꯕꯤ ꯃꯧ ꯁꯤ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯅꯦꯅꯦꯁꯤꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯏꯕꯦꯟꯁꯦ ꯍꯌꯦꯡ ꯑꯍꯟ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯏꯕꯦꯟ ꯃꯦꯃꯣꯔꯤꯁꯦ ꯅꯪꯅ ꯍꯌꯦꯡꯅꯦ ꯐꯃꯨꯡꯗꯒ ꯍꯤꯞꯅꯒ ꯂꯩꯔꯛ ꯃꯇꯝꯗꯣ ꯑꯗꯨꯒ ꯌꯦꯡꯅꯕꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯅꯍꯥ ꯑꯣꯏꯔꯝꯃꯤꯀꯣ ꯍꯥꯏꯅ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯅꯝꯗꯣꯏꯔꯣ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯑꯩꯈꯣꯏꯗꯨꯒꯅ ꯁꯣꯍꯣꯔ ꯑꯣꯜꯂꯦ ꯀꯩꯅꯣ ꯁꯤꯇꯤ ꯑꯣꯜꯂꯦꯀꯣ ꯂꯝꯕꯤꯒ ꯕ꯭ꯂꯣꯛ ꯊꯥꯗꯅ ꯍꯩꯕꯨꯡ ꯃꯅꯨꯡꯗ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯏꯕꯦꯟ ꯍꯣꯏ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯂꯣꯏꯔꯦ ꯅꯣꯏꯗꯤ ꯁꯨꯅꯔꯛꯑꯅꯨ ꯐꯤꯔꯦꯟꯕ ꯍꯧꯔꯦ ꯅꯪ ꯈꯪꯅꯗ꯭ꯔꯣꯁꯦ ꯅꯣꯏ ꯅꯤꯡꯉꯣꯏ ꯈꯣꯖꯥꯏꯒꯤꯅꯤ ꯈꯪꯅꯕ꯭ꯔꯣ ꯑꯣ ꯁꯤꯁꯨ ꯍꯣꯖꯥꯏ ꯅꯤꯉꯣꯜ ꯂꯥꯏꯁꯨ ꯍꯣꯖꯥꯏ ꯅꯤꯉꯣꯜ ꯑꯅꯤꯁꯦ ꯊꯥꯏꯅꯒꯤ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ ꯁꯨꯅꯔꯤꯁꯦ
mau kata mau selesai ni mah kan lagi ba kasi lagi dah kenapa lagi ha santai dah tak tahu lagi dah oh sao có dây sao lưỡi nè có mấy tôi đây có dây có mấy tôi đây rồi chừng xem ba xem mà kia đó thật ra mà không đó numi kia này lấy ba đó ada nih numi humni balon dar khojai da dai di ai di numi humni mari ni lai de mari mangan ni lai de khojai con nó lấy theo về đấy nữa akwai ki niwon ting lai ne khojai da ni amana hawai purai ja ama ka to tai de amana khojai gi gari dhoni no wara bra aduga su akwai niwon lai ya ba ni ni lai dei se ai cái sao lâu ai cái sao lâu ai bị đâu nami so nó cái nào này nữa dai silong dan ni ne ing mana ai sa so nó akwai cái susil babu cái daman đây đấy nó cái gì đó dia kan nasan bi dia kan dole itu dah no bodo dole itu dah kelas kan ma 7 dah san tiga saur ni sai fa ai hujik ta changai sini ina manang lai itu dah handai dah lai hona Chị chưa có làm gì đấy nhỉ? sina khoi inam ni sina tak khazabi nama fazadra ne khoi no fazadra ne kai ne wang saur ne khoi no fazadra ne fazadri mi te khoi sina khoi damon dang damon ni sina nó cái nó hay đâu na hai hello cái hay bị gì nhỉ lấy tiền lấy smart hai thứ hai đâu nâng nào mà tôi tiền mày ra nó khẳng định là tôi tiền mày ra cái lý do mày à có gì liên quan phải ra sẽ phải gì bạn ai cái này là bỏ thank you ai cho thầm xin mời ghi room ní ai furniture nó có dây cái đây gì vậy cái đây đó này phải dây cái nó không để mau đi nè khir sa ki ho khir de le ko khir sa ki hai lại anh ra con luôn anh ra con luôn cơ hai tôi đi chia bay cái màn con tadi dia kurang mau. Jadi